पैसासी थादरक सेंफम मैम सिंगे सुमाइना मसा मसा की पॉकेट लोइने चनरगा थबक सुचु सुदना कमाई तोना बिल से काइथोइबनो मोगी स्ट्रक्चर चतबरा एसक्यूएम लेबा एनक्यूएम लेबा मैम से चतने हिंगदबनी मसी कमाई तोना तौरिबनो एफसी बरा लेबसिंगदु चेराक बुम थोक्तबरा सिगुम मैम सिना कोई प्रजा के थादरक सेंफम क्या संकी लुत तौरा तौरगा मांगिबा मैम सी मैम हाबिदुनि गसाई तोन तोनबा स्कीम मैम तौना स्मार्ट की लमजिंग बगी करीगी मैम तौ मैम से लेग्रे सुगुम्बा फोंगना लुत तौबा हाय तारे मित मांगदा दम लुत तौबा सुजियम सेमना कमाई लौथोइनो हबदो याम साथी साथी बादगी कोई पुखी मनुंगदा कम्युनिटी हॉल सारमे हागुम्बा सुना सादो मैम से कोई थेंगनगरे और सिगी पेमजे स्वाइगी मखादा पैखले थबक सिंसी सि फेस 9 चथरक बने मसी गयम सुम अरान मसुम यमसला कांददी यामना कानाबा म पीदिबे स्टेटगी से कखिबसु याय और स्वाइदेदी कोरा फुम थमिनिगे चाव आई मोतदी होजिगे हाय मफमजे आई सामक्ति चलगा येंगजिद्रे अदुगा अखोगी एज अ जर्नलिस्ट अखोइना सिगुम्बा वा हाइद्रिङैदसु खरा अखोगी अकाउंटेबिलिटी हाइजबा तारे बोथ साइड्स अखोगी कॉन्ट्रैक्टर साइड दसु हंगबा मथौ ताय क्याम सुरगे क्याम सुद्रगे अदु मिदना उ पाउदम हाइजबा तारे अखोइना नावाय करिगुम्बा एलिगेशन हम लाकान द चिंगी मफमदा हुरांगरे अदु तौगरे हाइदि मौसाइ वाइने अनौ नते नथिंग न्यू अखोइन जुरे फम क्यादा फेंसिंग तौने हाइबा मफम क्यादा पुखरी तौने हाइबिबा मफम क्यादा पाइप टिंगरे हाइबा हंदकी एमपीबी मोन पुतोपिरिबा मणिपुर मतुंगिनदि करि हाइजबा तारे अखोइ मणिपुर की एवरी युमथोंग अयाम्बा लोइनमक पाइप टिंग कांसिदा थकपे याबा इसिंग फंगबा नत्रो अदना लंबी लायना लंबी दी चिंगदा साबा लंबी दुबुदी तसेंग हारा कांसिदा इसामंगदि उजद्रे अदु ऑर्गेनाइजेशन अमना ब्लेम तोरिबदिना मदुगी पोत हाजब तागदी अनु पोत नते हाजब तारे जंगल कटिंग अदे आकाश बिल काना हाइनाबा मैम ताबिरमने आकाश बिल कान अखोइ ताजरे यागदे अखोइ अनि उंतंग सुरमदि फदौने मदो म बाउद्रे यादरे सोरे अदो मदि पैसा से पुलप महन की बाइता आइन खंजब मैं अदुगी टर्मिनोलॉजी दो दु मारे आकाश बिल हाइसना कोइगी हेक्ता डिपार्टमेंट से मानारा कांसिदा थबक दि सुदबिदा कोइगी आकाश सुबो थबक हाइदोरा केन आई नोंग तंग फनम तंग कुमना हंगे रखिगे यामन ने खंग्रे अदु थबक तौना लथोकिबा अदुगुम्बा बिल हाइजबा तारे अद मणिपुर दी खुनाइसदि कोइगी सिस्टम दि डिपार्टमेंट नमदि कोइगी कॉन्ट्रैक्ट तौवे याबा कोइगी तोंगान टेक्निकल ओइबा डिपार्टमेंट्स पीडब्ल्यूडी हानगी उदिपुदी वाटर रिसोर्सेस हाइ पीएचडी गुम्बा लेबा नत्रो ते कदा फदा एम माइनिंग इरिगेशन सिगुम्बा लेबा अने पावर डिपार्टमेंट ओइगा सिगुम्बा तोंगान लेबा सिंगसिदगी माइ तोंगान खुचाबी सिंग हाइजबा तारे अदना माइ खुचाबी ठुकादा लेंगुनी माइ खुचाबी अखोइगी सप्लायर लेंगुनी माइ खुचाबी अदु लेंगुनी माइ खुचाबी मंत्री लेंगुनी माइ खुचाबी अदा लेंगुनी अना सिंग थोक सुबु कांददी दुम मैम खंबिङै मफमदुगी पालिबा अखोइ लेरिबा अखोइगी फुरुपतुगी खुलाई पाइबा सिंग हाइजबा तारे सिनों थोला कांदिना अखोइ दु तोइ अखोइ द अदा तोइ नोइ अखोइ परसेंटेज पियो अदा पियो हाइ ngangnaba मैम लेरे अदगी मदुदम अखोइगी ठिकादादुना ngangnabदम पैसा खरम सख्रानि अदा माइदि मंत्री मंडलदम पैसा खरम इगरानि अदगी तोंगान बा हुजिगे हाइ मा थबक सुरिबा डिपार्टमेंट तुगी लेदिबा अचो सांगसिंग हाइजबा तारे मसिदम पिगरानि अदुदी पैसा सेल्स क्राइद लेमदुनो हाइ क्वेश्चन नम लेरे नंबर 1 अदना आई हुरा मनतदि उपाय लेत्रे हैना कंडक्टर हुरा आमे नंबर 1 आइना कंडक्टर की बिचंग संग वन तेको अदु मणिपुर ले फिल्म सेगी असेंग मदु गो वाइना हाइजरिसे अदु तागदि कंट्रैक्टर से हुजिकान आइन सुम ताबो कान कॉन्ट्रैक्ट सिंग फॉर एग्जांपल आइना युमम सेमगे हाइबगी थिगा मा कनागिनो आईडीपी की युमम सेमजरगे हाइबसिदा मोइ टेंडर मा अखोइन यावरे कंस्ट्रक्शन कंपनी मोइन अदु तागदि आइना टेंडर से आइना युम साबजै लुपा लाख अमन सांगमनि आइना हायर से जिरो यार अद जिरो के मखादा थादा हाइदान आइबी आई जिरो मखादा साबंग am तागदि मणिपुर जि याम ट्रेंडिंग ओइ हाइ अखोइगी माइनस थादा बाय अदु आइना लुपा लाम थादा देदो आइ लुपा लिसिंग माइनस कुथापन हाइबदि आइना लुपा लिसिंग कुथापन पुथो कानजिदा थबक सुगे हाइ तागदि
ꯀꯩ ꯊꯕꯛꯅꯣ ꯁꯨꯗꯣꯏꯗꯣ ꯃꯥꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯌꯥꯝ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯍꯥꯏꯕꯗꯤ ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯁꯤꯗ ꯇꯦꯟꯗꯔꯁꯦ -39ꯒ ꯊꯥꯗꯅꯩ ꯍꯥꯏ ꯑꯗꯨꯗ ꯑꯩꯅ ꯁꯥꯏꯀꯜ ꯑꯃ ꯁꯥꯒꯦ ꯑꯗ ꯂꯨꯄꯥ 68 ꯑꯩꯅ ꯃꯤꯗꯨꯁꯨ ꯄꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯣ ꯀꯩꯅꯣ ꯑꯗꯨꯗꯤ ꯕ꯭ꯂꯦꯛ ꯃꯅꯤꯁꯤ ꯋꯥꯏꯠ ꯃꯅꯤꯗ ꯑꯣꯟꯊꯣꯛꯏꯕ꯭ꯔꯥ ꯋꯥꯍꯪ ꯑꯃ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯁꯥꯒꯤ ꯀꯩꯅꯣꯝ ꯂꯩꯖꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯏꯁꯨ ꯂꯩꯖꯈ꯭ꯔꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯛꯏ ꯕꯤꯜ ꯑꯃ ꯄꯥꯁ ꯇꯧ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯉꯥꯏꯅꯕꯒꯨꯝꯕ ꯑꯗꯒꯤ ꯕꯤꯜ ꯑꯃ ꯊꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯅꯨꯡꯗ ꯐꯥꯏꯜ ꯀꯌꯥ ꯃꯨꯚ ꯇꯧꯕ ꯐꯥꯏꯜ ꯑꯃ ꯃꯨꯚ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯀꯌꯥ ꯆꯪꯕ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗꯩꯅ ꯑꯆꯧꯕ ꯑꯣꯔꯗꯔ ꯀꯌꯥꯝ ꯄꯤꯕ ꯑꯗꯨꯒꯤ ꯄꯔꯁꯦꯟꯇꯦꯖ ꯃꯌꯥꯝ ꯂꯣꯏ ꯈꯥꯏꯗꯣꯛꯈꯤ ꯇꯥꯔꯒꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯗꯁꯨ ꯁꯤꯀꯤ ꯑꯃ ꯂꯦꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯕ ꯑꯗꯨ ꯇꯥꯔꯗꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯨ ꯐꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯂꯣꯏ ꯊꯣꯛꯑꯁꯦ ꯀꯩꯅꯣꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯄꯩꯁꯥ ꯈꯔ ꯄꯤꯔ ꯀꯥꯟꯁꯤꯗ ꯄꯩꯁా ꯈꯔ ꯇꯣꯡꯕꯅ ꯐꯔꯦ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯝꯐꯨ ꯁꯥꯁꯣꯟꯅ ꯇꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯅꯠꯇ꯭ꯔꯒ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯊꯣꯔꯤꯇꯤꯗꯨꯒꯤ ꯃꯊꯧꯅꯤ 30,000 ꯄꯤꯕ ꯅꯠꯇ꯭ꯔꯒ ꯂꯧꯔꯨꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯤꯕ ꯑꯩꯈꯣꯏꯒꯤ CBI ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯑꯦꯟꯐꯣꯔꯁꯃꯦꯟ ꯗꯤꯔꯦꯛꯇꯔ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯀꯣꯅꯣꯃꯤꯛ ꯑꯦꯐꯤꯌꯔꯁꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯅ ꯇꯧꯒꯗꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯄꯥꯏꯔꯤꯕ ꯄꯤꯌꯥ ꯆꯂꯥꯏꯕꯒꯤ ꯃꯇꯝꯁꯤꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯒꯚꯔꯅꯔ ꯑꯅꯤꯃꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗꯗꯤ ꯃꯣꯏꯅ ꯇꯧꯗꯣꯏꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯤ ꯀꯗꯥꯏꯗꯅꯣ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯗꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯤꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯒꯗꯕ꯭ꯔꯥ ꯆꯤꯟꯗꯅ ꯑꯃ ꯇꯧꯔꯛꯄꯅ ꯑꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯗꯕ ꯇꯥꯏꯅꯤꯡꯗꯕ ꯑꯃ ꯌꯥꯎꯋꯦꯕ ꯃꯦꯗꯤꯌꯥ ꯄꯔꯁꯟ ꯑꯃ ꯑꯣꯏꯕ ꯈꯛꯇ ꯋꯥꯟꯁꯨ ꯅꯠꯇꯦ ꯃꯤꯌꯥꯝꯁꯨ ꯌꯦꯡꯅꯤꯡꯉꯝꯃꯣꯏ ꯃꯔꯝꯗꯤ ꯈꯕꯔꯗ ꯉꯥꯡꯕꯅ ꯑꯃ ꯄꯦꯄꯔ ꯇꯥꯏꯒ ꯇꯧꯊꯣꯔꯛꯄꯅ ꯊꯨꯠ ꯂꯥꯎꯕ ꯑꯃ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯂꯥꯎꯔꯛꯏꯕ ꯈꯣꯡꯉꯛꯏꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯀꯥꯏꯅ ꯍꯥꯏꯗꯤ ꯇꯧꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯤ ꯋꯥꯔꯤꯅꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯑꯣꯏꯒꯦꯔꯥ ꯏꯀꯣꯅꯣꯃꯤꯛ ꯏꯁꯨꯁ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯞꯁꯟꯒꯤ ꯏꯁꯨꯁ ꯑꯣꯏꯒꯦꯔꯥ ꯁꯤꯗ ꯍꯥꯟꯅ ꯗꯤꯜ ꯇꯧꯕꯤꯌꯣ ꯃꯇꯤꯛ ꯆꯥꯕ ꯖꯒꯥꯁꯤꯡ ꯆꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯃꯐꯝꯁꯤꯡꯁꯤꯗ ꯃꯥꯏ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡꯁꯤꯡꯗꯨ ꯐꯪꯍꯟꯕꯤꯌꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯀꯌꯥꯅꯣ ꯍꯥꯏꯗꯨꯁꯨ ꯑꯗꯨ ꯑꯋꯥꯖ ꯌꯣꯖꯅ ꯌꯨꯝ ꯂꯩꯇꯕ ꯃꯤꯒꯤ ꯌꯨꯝ ꯁꯥꯕꯤꯅꯤ ꯌꯨꯝ ꯍꯥꯟꯅ ꯐ꯭ꯂꯣꯔ ꯑꯅꯤ ꯂꯩꯕ ꯅꯨꯄꯥꯅ ꯂꯧꯔꯝꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯡꯒꯤ ꯏꯁꯨꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯆꯦꯡ ꯑꯗꯨ ꯐꯪꯍꯟꯒꯅꯤ ꯑꯗꯥ ꯐꯪꯒꯅꯤꯅ ꯀꯌꯥꯝ ꯐꯪꯉꯤꯒꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤꯗ ꯁꯕꯁꯤꯗꯥꯏꯁ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯐꯥꯔꯃꯔꯁꯤꯡꯒꯤ ꯂꯣꯟ ꯄꯤꯕꯤꯒꯅꯤ ꯀꯌꯥꯝ ꯐꯪꯉꯤꯒꯦ ꯉꯥꯃꯤꯁꯤꯡꯒꯤ ꯂꯣꯟ ꯄꯤꯕꯤꯒꯅꯤ ꯀꯅꯥꯅ ꯐꯪꯉꯤꯒꯦ ꯅꯪꯒꯤ ꯁꯥ ꯁꯟ ꯁꯤꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯅ ꯀꯝꯄꯦꯟꯁꯦꯠ ꯇꯧꯒꯅꯤ ꯀꯅꯥ ꯐꯪꯉꯤꯒꯦ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯍꯣꯔꯦꯟꯐꯥꯎ ꯍꯥꯏꯕ ꯂꯣꯏꯔꯣꯏ ꯑꯗꯨꯅ ꯑꯗꯨ ꯄꯣꯠꯇꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯍꯩ ꯑꯃꯗ ꯀꯔꯞꯁꯟ ꯗꯤꯜ ꯇꯧ ꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯅ ꯍꯥꯏꯖꯕꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯔꯞꯁꯟ ꯍꯥꯏꯁꯤꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯥꯏꯁ ꯅꯠꯇ꯭ꯔꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯖꯔꯦ ꯏꯟꯒ꯭ꯔꯦꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯡꯂꯦꯟ ꯁꯔꯨꯗ ꯄꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯍꯧꯅꯕꯤ ꯑꯣꯏꯅ ꯆꯠꯈꯤꯕꯗꯣ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯏꯁꯤꯡꯁꯤꯅ ꯊꯨꯒꯥꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯁꯤꯕ ꯁꯦꯟ ꯄꯤꯕꯒꯨꯝꯕ ꯑꯗꯒꯤ ꯂꯩꯔꯤꯕ MPSCꯒꯤ ꯀꯔꯞꯁꯟ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯍꯟꯗꯛꯇꯁꯨ ꯇꯧꯔꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟꯒꯗꯣ ꯏꯚꯤꯅꯤꯡ ꯊꯣꯛꯀꯗꯧꯕꯗꯣ ꯑꯌꯨꯛꯇ ꯄꯤꯔꯛꯑꯦ ꯀꯥꯏꯅ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯅꯣ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨ ꯌꯦꯡꯁꯤꯟꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯄꯨꯂꯤꯁꯇꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯗꯨꯁꯨ ꯍꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯣ ꯌꯦꯁ ꯃꯣꯏ ꯋꯥꯔꯀꯤꯡ ꯁ꯭ꯇꯥꯏꯜꯁꯨ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯨꯂꯤꯁꯇ ꯑꯥꯔꯣꯄꯤ ꯇꯥꯍꯟꯕꯁꯤ ꯑꯗꯨꯝ ꯀꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕꯗꯤ ꯑꯁꯣꯏꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨ ꯌꯥꯝ ꯐꯕ ꯑꯃꯗꯤ ꯁꯣꯏꯕ ꯄꯨꯡꯁꯣꯏ ꯁꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗꯩ ꯁꯣꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯕꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯇꯥꯔꯗꯤ ꯔꯣꯛ ꯕꯣꯇꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯒꯨꯍꯥꯗꯨꯗ ꯍꯦꯟꯅ ꯇꯥꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯒꯨꯍꯥꯗꯨ ꯃꯅꯤꯡꯗ ꯇꯥꯕꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯉꯥꯏ ꯀꯨꯊꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗꯣ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯎꯈꯠꯃꯤꯟꯅꯁꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯄꯦꯁꯤꯃꯤꯁꯇꯤꯛ ꯑꯣꯏꯕ ꯌꯥꯝ ꯐꯠꯇꯕ ꯃꯑꯣꯡꯗ ꯌꯦꯡ ꯇꯥꯔꯒꯁꯨ ꯑꯐꯕ ꯃꯑꯣꯡꯗꯁꯨ ꯈꯔ ꯆꯠꯁꯦ ꯍꯥꯏꯖꯕ ꯋꯥꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯈꯠꯃꯤꯟꯅꯔ ꯀꯥꯟꯁꯤꯗ ꯈꯨꯟꯅꯥꯏꯅ ꯑꯃꯗꯤ ꯈꯨꯟꯅꯥꯏꯆꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯃꯤꯟꯅꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏꯈꯨ ꯀꯜꯆꯔ ꯀꯥꯏꯗ ꯇꯣꯛꯄꯤꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯅꯦꯄꯣꯇꯤꯖꯝ ꯇꯣꯛꯄꯤꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯏꯟꯈꯠꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯕ ꯀꯥꯟꯁꯤꯗ IDPꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯑꯃꯅ ꯑꯃ ꯍꯣꯠꯅꯃꯤꯟꯅꯕ
organization na public kidam to hanaba public na organization kidam to hanaba but transparency di leinaba but in the interest of kana ai stopiro song stopiro adai manipur stopiro lebak stopiro lebak nu sibiro no lebak nu sibiro mangre lebak kai kan de lebak ti ta sen leoni bom thada gera lan to gera mi lo gera british lo gera india no white to gera lebak tim le no to nu siru di mi no trabo aina ina ta pattern haje gero nu siru di let ning de mi no trabo adu da idp ning biro IDP singa awabin nimbiro kunai se leiba group sing sigi akoi kunai sing sigi akoi mioi bigi haita mioi bigi akoi interest ta mioi bigi kunai sigi interest ta amadi laktoi ba tung da hautoi ba songi isa isu inau sing damta chen ise sing sigi damta akoi na kari gumba sida kona hauto ta gadi akoi na karak thanu ta gadi akoi di matam lore ayeng mi ma hala sigi jek su gaide no problem adu horiba tungi horiba kamusing sigidi akoi makoi ki chap saba akoi mafum ma kaira kama ngamingi thabire mudamni karam kaira no haba kansida ayeng makoi su tungda mathanda marom dum lepsaba ngamba mating leba amadi mipan tangdaba khunai amagi wakhalonda akoina thamire mudabni akoi ngamjaba hijaba singdo adu moida phattaba tambire muthau tade adu koida opposite oiba koida na hetpa ngamba miyo singdi challenge tawdaba yade haibasigi wakhalon amade moida thambiram biyaina opposite haibasida lo yoriko corruption oram biyai lampu sason oram biyai injustice oram biyai natraga aigi thong topa aigi mi amagi wakhal khanan mangamba khangadoiba si ningtam khalan biyo ai ningtam hingje kyam ai mingon lanjaro habne adugi wakhalonda hojiki miyam ahalaman sing thambiram wakhalon sing sida akoi su tungi naha sing su yalan ma thau tai sinai hayaning ai thamjai